lamdam asidagi corruption mutatnaba miyamgi oibu khongjang changsinba horagani asang kasar matang chahi 2027 da pangthokaduru Manipuri Legislative Assembly gi general election mangoina lamdam asigi miyam galoina na stop corruption Manipuri against corruption haiba campaign ama lamdam asigi sing amasung tampake mafam singa sataba horagani haina indigenous people's forum IPFM gi advisor asang kasar na phongdokre wafam asinga si north ewosi da leiba classic hotel indigenous people's forum Manipur na sindona transparency and accountability in implementation of development program in Manipuri hai bihiram da nongmagi oiba miyam gi khana nei na bagi mifam amada mahakna phongdoki bani makna makha taraduna hainga si tongan tongan balam da masigi intellectual amadi scholar kaya na saruk yaduna pangthok liba khana nei na bagi mifam asi maru oina lam da masida corruption tawbagi chang ase asuki matak wangkhalakpa asi matau karam na mathatkani haiba adu akhang hai singpurna tanaraba matung makoina pirakpa idea sing adu lauraga anti corruption committee ama semduna Manipurda corruption tawriba sing asi kharda oirabasu thingbang amnaba khongthang asi paikhalakpani Delhi da laikan nariba MLA Balting asi laikhidre state asida thokiba Kuki amasung maitai ani gi kangluk ki irang manung 2023 gi May hum da chief minister Banglo da meeting ama yaururga lampen da leiba mahaki quarter tam na halakpa gi lampi da Imphal gi rims road tam yam gi mop amana attack tawbadagi aruba fibam da soktuna Delhi gi guru gaun da leiba Medanta medical hospital da laikan narkiba Surachanpur district ki thanlon kendra gi MLA Bungjanglil Balting asi numit yung ko matung pung taraga ni thoi gi minute taraga mapan taba matam da laikhidre MLA gi anabagi phibam lusilakpadagi thasi ni panda airlift tawduna Delhi dagi laikana nabu pukibani MLA asina laikhidabada N Birena thamoi sokna awaba phongdorakli CM Khemchan Delhi pangkhre thasi gi mari da chief minister Y Khemchan lusingduna minister manga wasak lokhraba sunga si pawba portfolio sing enthoktana leiriba amati awatpa minister taret hapsintuna leiriba asigi matang the union home minister Amit Shah na yauna central leader sing unaruwa matung asi chief minister Y Khemchan Delhi gi damakta impan thadokre Maki khongchar adu thang kendra gi MLA Tongbram Robindro su loina ki hai ki press na phangko paw gi source ki matung ina de minister Y Khemchan lusing ba no palenga kama laikra basu sarkar asida yaurba alliance sing ki mai kai gi minister pi na ba maru ina Kuki amasung Naga MLA sing gi masing hengkana ba pressure to ba kaya laibana lenga asi hojik pawa expand to bungam dana lakhi bani hari maraks da minister khuraijam lokena thasi kunga manga paw gi manung to minister expand to ba yai haina phungdoki Kanglup ki irang thokraba matung da hanbo ina Imphal da April 30 state level thadau cultural festival pangthok kadawri hauki ba sahi 2023 gi May hum da tholaki ba Kanglup ki irang sigi matung ihan hanbo ina April 30 tan Nipan suba state level hun thadau cultural festival pangthok kadawri maru ina thadau kangbu sing Imphal da irang matung da mu halak pagi nungai ba phongthok pa loina na Festival asi Imphal da pangthokna warep lawkhibani adubu thadau community singi marakta maru oina Kuki jo singna namna tariba jaga sing da leiriba thadau sing asidi Kuki furup ki manung challe haina leibana festival asida hairiba jaga sing adugi thadau furup ki mioi sing Imphal da laktuna festival asida saruk yaba ngamloidra natrang ngamgadra haibadudi sapsana khangbu ngamdri pawasina makhata na hairiba di tha asigi taraga mapanda thadau inpi Manipur affiliate tawriba TIM TSA TCL TAS TSR amasung TEA hairiba organization sing asiga punna pangthokhiba mifam amana April 30 Imphal da thadau purap ki khwaidagi chawb cultural festival ama oiriba Nipan suba state level hun thadau cultural festival asi pangthoknaba warep lawkhibani adum oinamak Imphal gi karamba jaga da festival asi pangthokani haibdudi hojikmak ki oina sapsana finance tawdri lakadoriba numit kharni asigi manung da organizing committee na masigi sapsa mafam adu pangthoklagani hairi hun thadau cultural festival asi Manipur gi oina state restricted holiday oina laukthoktuna sahi khudingi thadau community singi April 30 asi festival asi bu pangthoktuna lakibani festival asi mapung oina purup asigi senglaba hunbu ningsingduna pangthoktuna lakibani mapung oina festival asi sahi ki oina mahi marung ningthina lokpagi iswarbu thagatpa phongdokpa aduga lakatoriba season asida su maru marang hunduna sathok sasin ningthina pibinaba iswarda khurumjabagi thoram amani amarom da festival asi thadau purup ki oina leiriba culture amasung makhata sangthana hingbuna leinanaba tawbimal khangbu utpa unity amasung amu hanna unabagi nungaiba phongdokwa symbolic oiba festival amani sahi asigi oina pangthokadorba festival asi irang maram oiraga lanjena roba thadau sing masagi maromdam state ta halakpagi nungaiba phongdokpa oina yamna magur leiba festival ama oina su pangthokadoribani irang maram oiraga Manipur gi hojik leiba phibam asina maram oiraga ing 2024 na festival asigi taruk suba edition da Delhi da du ing 2025 tana Guwahati da pangthoki handak Imphal da pangthokadorbi festival asi community leader singi maikedi status da thadau community asi indigenous identity oina reaffirm tawba amasung anoba asa amaga loinana pangthokpa yamna symbolic oiba festival amasu oigadoribani hairi loinana organization committee gi maikedi festival asigi damakta sem sabagi thabuk sing haure loinana festival asi henna masak thokpa amu oina bagi damakta
scope membersing authorize tauba yauna subcommittee kaya semgadoribani sahi asigi oina pangthokadoriba festival asigi timna my culture my identity with the sub theme upholding our identity shaping our identity haibasini hairiba festival asi mapung phana pangthokna bhona badalam tam asida leiriba indigenous community singna mapung phaba support amasung cooperation pibiu haina thadau inpi manipur gi maikai dagi m james na mari lena khuding makta so appeal tawrli Ministry expansion tauba amadi portfolio yanthokpaga tangdu leitaba purakna bhona gadabani haukiba sahi 2023 gi me homdagi manipur tholaki bekanglaki iranga mari lena in 2025 ki February 13 dagi state asida PR tamlaki adu 2026 ki February Mari da PR lauthok singjamai kendro gi MLA YKM Sanbu state asigi tarahum doisoba CM oina wasak lauki YKM Sanbu CM oina wasak lauki badu da nemsa kipzen amasung Losi di kobo deputy CM oina loina Govindas konthojum amasung KS Loken anina cabinet minister oina wasak lauki popular government semtuna CM yauna minister manga wasak lauki badu ngasi numit taraga tarukni suraba government asigi CM tharga minister taraga nithoi leigada badu ga awatpa minister taret hapangam daba asi ngasi phawba leri awatpa minister gi posting numit kharni gi manung da hapsin nabagi damakta ngasi CM YKM San Delhi gi damakta imphal thadokre CM YKM San New Delhi the Union Home Minister Amit Shah unadun state asigi hawjik watuna leiriba minister sing hapsin duna minister Sais Pak thokpa sauthokna pa amadi minister singna paigada portfolio gi matang da wari sanagadori CM gi imphal da halaklaba matung da lakni February kunga humdoi da waliba minister Taren Governor na wasak laudura pak thok sauthokhan ba yabagi thajabalai ministry expansion tawba ngamdana Lairakibadagi ngasi phawba tongan ba department singi file process ke thabuk sing dapan bo oiduna lairakibadagi chawkha thawrang ke maikai da kumang chawsel hanba ngamdana lairibasi laibak tibani awatpa minister taret hapka doriba asida kana bu hablak kadabagi haiba sabsana khangba ngamdana lairi MLA singi marakta ge ministry taret khangatuna expansion torakpa matamte MLA singi marakta yetna ba natraga nungai taba thokhandana ba amadi semgat sagatpagi maikai degi thong manana paikhat payana ba mong da honarakani haina thajabalai Minister expansion torakpa matamda MLA singi marakta minister phangi phangde haibagi tharum taunaba amadi grouping semnatuna lengaklon gi thawai pangbada mangam sanba ngamdana phonaba amadi wathok asigi waroisin purakna phonaba da khumang thoksel hanba ngamna punna saruk yaminaba mathau tai state asigi miyamna assembly constituency humphudagi mihut oina khankiba legislature humpuna ruling amasung opposition gi marakta muknaba Thadokna duna state ki apunba saktam ka hendanaba amadi miyam gi marakta nungsi chanan leminaba gi maikai da mit engchangba mathau tai loina na maitai amasung kuki kanglup gi marakta thokliba wathokta lanjena kiba IDP singi masa gi mayum dhanjal hanna ba hona mathau tai state astri gi hauji wariba pibam asida lainga amadi MLA singi marakta pham paidaba amadi ruling amasung opposition gi khenaba thamdana wathok asigi waroisin purakna ba hona ba tarbadi tangdu leitaba purakpa ngamduna MLA singi thajaba manghandaba ngamgani MLA singi mafamda amana amabu thajana daba hunna ngangnaba amadi phambal langi muknaba leibadagi miyamgi marakta su tokhainabagi iwai inin leirakibani haibasi khangba matam yaure lawmaking legislature singi marakta motkhenaba leirabadi chakut thawrangi maikai da khumang chawsel hanba ngamloi Nagagi lamda German Tiger Road semtanaba FNCC amasung JTC sign tawnakre Foothills Naga Coordination Committee FNCC Joint Tribe Council JTC amasung Manipur lenga kemi hudiyawa mifam amasa liba thasi kunta pangthokna agreement sign tawnakre mifam adu da Manipur gi hawjik oriba issue singi matang da kupna khanaki mifam adu da sign tawnaki agreement adu da yawriba wafam sing adu da Naga singi lamda German Tiger natragana unauthorized oipa lambi semdaba logi wangmada lambi semjalakiba amadi maming thonjilakiba adu kupna thigatpaga loinana legal action lokatpa Naga singi kunda wafam sing tanaknaba suspension of operation su da lairiba group singi designated camp sadaba su da laiba militants sing Naga area sing the sathok sasin tawbuna tangun operation tawba yadaba konsa khuldagi lakruk wafongdagi kangsup amasung singkhongdagi laiba intervillage road sing khudak te yengsinbaga loinana asoi angam yaudana sathok sasin yahanba Naga sing na khuntabana trang Naga sing gi lamda popi thaba yahandana ba amadi khudak tagi yanariba wafom sing thabak tok onthokpa haibasni FNCC amasung JCT ga yanakibal laibana khudak tagi oina thingba amasung khongjeng changsinbagi thabuk thoram sing matam khargi oina lepa haibasni agreement asida FNCC gi convener NG Akyu Jochi ga convener Merajau Inka amasung Manipur lenga ki home secretary Mayengbom Betona na khuyek pinaki masama kiloina bi thangna thilamlaga chelakpada garina takpada sire changa gai Tezpur mai lekai degi laire lakpam ongbi ruhini kowe masagi sahi umpurum surbinupi ama thang thilamlaba tungda nanthok tan chelakpada mapuroi mini truck amana
ताकपदगी मफम अदुदा लेखिद्रबा नुपा अदुगी ममिंग लेरेन लाकपम बिदु चहि हुम्फु अपोकपगी मिंग लेखिद्रबा बिरो कवि सिंगांगई तेजपुर मयाई लेखाइदगिनी माकी लोइना बिबो थांगना थिलमलबा तुंगदा टू व्हीलर गाड़ी अमा तोंगदुना नानथोरकी अदुबु गोलाई अमा लैसिलकपदा मिनी ट्रक अदुगा थेंगाइनखि अमसुंग मफम अदुमक्ता थौदोक अदुना मरम ओइरगा लेखिद्रे हाइगी नुपी अदु मियामना हॉस्पिटल दा पुखतुना लेकनरी